Iran की न्यूज चैनल तस्नीम न्यूज ना ngarang ahing athing bada USA ga lan loisinan ba diman yobo point tarag mari Pakistan की through the USA के president Donald Trump te yohan khre hairi handa की point tara mari asi hanada की ahong bakhar yauri hairi mayam da की lo na thamba point khara natana atai di public ta unare point sing ado makada pajara ke halt all hostilities across fronts haibadi mafam khudimakta yeknaba thamdaba haibashini reject temporary ceasefire but favor permanent ceasefire adugani shuba point china temporary ceasefire na tabida permanent ceasefire oina tawnaba aduga dil pumnamak numit kunthani gi manungda loisinaba aduga makataba point da Iran da America na natragna Israel na unilateral attack chungtaw toroi haina guarantee piba makataba point singda Middle East gi US forces sing matam pumnamak ki oina lawthokhiba Hormuz da leba Iran gi island singda gi blockade lawthokhiba US sanction maram oiraga Iran gi phajin duna thamliba lam thum pumnamak Iran da halhalakpa Iran da sanction amadi military pressure na maram oiraga manghaliba asset sing kheti puron piba Iran gi mathakta sanction pumba lawthokhiba asina chingba yauri point khara di miyam dagi lotchin duna thamli haikre Iran na war khetipuron asi Hormuz dagi tol oina khongat gi option amasu proposal adu da yauri Iran gi proposal asi psycho president Donald Trump na yamna munna review tawragani hairi aduga mahak na chawrak na yengbada point sing adu yabung amloi haina su paumi sing da hairami Iran na masha na sajaba 4th generation fighter jet ama nasi prithvi gi meyam da uthorakre fighter jet asi hesa kausar kawi lightweight oi low altitude haibadi name na paibang ami aduga masi ground troops sing da short range aerial support pi naba amadi precision targeting taunaba wakal thamlaga Iran masana makoi gi lepak manung da semjaba hulayamani masi Iran gi aerospace program gi makha da sajabani Iran USA gi nuclear program da direct oina amadi ahan ba oina khudu mithiladuna USA amadi western nuclear power singna nuclear non proliferation treaty da sign tawdri aduga nuclear weapons kaya hengar halibani haina maral siri aduga Iran gi peaceful oibadana tana international agency gi supervision makha da chathariba nuclear program asida khud sa thingjinduna ahayapa saganu haina western nuclear power sing da Iran warning tawri aduga pawphung na channel khudingmakta IDF haibadi Israeli defense force asi khudak pulle haibagi pawphung nare news asi gi source kara description da yawrbani Israeli genocidal force na Hezbollah gi drone sing ngakthok naba hot nabada ko chena khongrau chot halle hairi war expert sing na Hezbollah gi anobolalong asi Israeli sing gi Vietnam oigadawri hainari Hormuz da Iran na full control taunaballo ama sem khre hairi lo asida IRGC na Hormuz bu permanently control taunaba amadi toll free lo ban chingba ain yauri United States na Gulf ki lepak singda USA gi Iran na line na thomdat pangamba khulai sing namduna yon singadauri $8 billion gi oigadaba weapon sales asi UAE Kuwait Saudi Arabia amadi Bahrain na leidaba yaroi haina pressure pi re hairi yamna interesting oiba pawamana Maldives ki president Dr. Mohammed Muizzu na Mars ki tang kungamanga da hai ki bofam amagi matang da Donald Trump na amna sauba pokhan khre hairi mahak na hai ki bofam adudi Iran na attack tawgadabasi Israel asi terrorist state amani maram aduna ahing nungthil naidana Israel de attack taw masini Maldives ki apam baswa hai basini panbe abadi Maldives ta Israeli passport paiba mi changhaloi haina ho ki bachahi gi April tang tara ga taruk ta lauthok khrabani Gaza da Israeli genocider singna chathakiba angang nupi paktak na hat khibada Maldives na yamna kan kandem tawkhibani
Donald Trump की मायोक्ता पृथ्वी के लेपाक सिंह सिन बथुंगना इरांग होरखरे USA, South Korea, Japan, Italy, Spain, Turkey, Greece, Philippines na chingba लेपाक सिंह Donald Trump amadi Netanyahu na machin thiba amadi genocidal policy की मायोक्ता protest rally के आचा थकरे हायरे rally सिंह अदु की video footage मसीद लेजरे In fact, when asked to describe the base's defense, one survivor who's come forward from the unit said, quote, I would put it in the none category. From a drone defense capability, none. So let's be clear, no counter-drone capabilities, no counter-rocket systems, no counter-mortar or counter-artillery, not even the basic overhead protection that you and I had 20 years ago in Iraq, and now 6 of our soldiers are dead. The next day, you downplayed the attack. You said it was a squirter that squeaked through fortified defenses. But since then, thankfully, brave survivors have come forward to set the record straight. One of our surviving soldiers told CBS, quote, painting a picture that one squeaked through is a falsehood. USA की वार सेक्रेटरी अदुगा गुली चाबा पैट हेक्सेट की मथकता फॉर्मल ओइना वार क्राइम चथे हाइबगी आर्टिकल तरुक यावबा इंपीचमेंट प्रोसेस कांग्रेस ता ngasi hokre article taruk adugi manungda Iran da angang nupi macha chamagu humpu hatkiba aduga mahak na mahak ki social media da no stupid rules engagement haina haidok luba journalist amada military ki aron wafam khanaruba asina chingba crime sing yauri पैड हेक्सेट असी मचिन थीबा मी अमनि हाइना कांग्रेस की मिहुट सिंगना हंदक महाकु चैबगी फुटेज कया इंटरनेट उब फंगले पाव असी पाजबग लोइनना ngasi नुमिदांग वरमदा मखा तब पाव अमुक हपक चरके मतमदु फौबो मयामदगी कायनदे बाथंग निजरी